Operation Sindoor chathakhraba tungda China na Bangladesh amasung Myanmar aniga strategic partnership shagatpagi chang hengatlakpana Manipur yaona awang nongpok state Singda security challenge kaya Thengnare Haina Hanigi Union Minister of State Dr. R.K. Ranjan na Prime Minister Narendra Modi da Khanghankhre. Dr. R.K. Ranjan na Prime Minister Narendra Modi da iba chirol amana hai oirakliba phibam asina leibak asigi internal security da singna rakliba sing kupna nainabagi tangay padabalay kumja lising ani kunmathoy da Myanmar da military coup lakrabat matungda civil war thokpada natana refugee kaya lebak adudagi chentho narakhibani coup aduna maram oiraga Arakan Army amadi Kachin Independence Army yauna khutlai paiba loop kayagi activity sing khangatlaktuna madugi safu Mizoram Manipur amadi Nagaland yauna Myanmar ga yumlon nana leidiba state singda chauna phangli Ngakpigani Myanmar da thokliba irang aduna maram oiraga Sagaing region amasung Chin state tagi Myanmar macha lising humphunipan ga chatrukrom Manipur amasung Mizoram da chinsilakliba refugee sing adu ayamba Chin kuki Jomi Furuki miyoina ayambani makhoina leibak asida changsilakpana hana leizaramba resourcing henna sizinarapa amadi lamdam asigi demography da chauna akaiba pirakle phibam aduna Manipur da thokliba lan asi thokhalakpani nakal amaromda malemgi superpower oiriba leibak kayana saugatlaga Bangladesh da Jamaat-e-Islami amadi Harkat-ul-Islami Bangladesh na chingba kaya Mapangal kankhatlakpana yumthangnana leiriba leibak asida chauna threat oirakle masina Assam Meghalaya amadi Tripura asi yamna chauna vulnerable oiba mafamsing oihale handakta Bangladesh ki interim chief advisor Muhammad Yunus na Mahaki China khongchatta phongdokkiba wafamsing aduna Bangladesh na India ge awang nongpokta yengliba miyeng aduda mateng pangsinnaba China da Parton tawbani haibasi mayeksinna takle amaromda China na su India ga lonaba mafamsingda tongan ba assets singi network ama semgatuna chatharakliba thawong asi aikhoina taraina lofam thokte China na India ga yumlon nana leiriba atai leibak singdasu mari phagat hannaba invest tawbada natana diplomatic engagement kaya paikhatle India ge awang nongpok region da oirakliba geopolitical dynamics asi yenglaga North East States singi oiba internal security gi akhannaba draft policy framework ama thambagi tangai phadaba adu ngasidi lakle masigi manung channa Manipur da thokliba irang asidasu akhannaba midin changbagi tangai phadaba lei region asida tangdu leitaba hanjil hannabagi damak law enforcement agency pumnamak sijinnaraga illegal immigrants sing masa gi maramda deport tawba amadi kutlai paiba loop khudingmak wari sanaduna tung koina chatnaba yagadaba warushin ama purappa natana atopa pambai leite hainasu chirol aduna makhatana taksilli